3rd May Separation Day gidamak Jomi areas da ITLF Women Wings na sticker yoliba adu khudakta lepnaba CVDF na khangankre Jomi area da ITLF recognize tawde haina CVDF na phongdokre Kangpukpi amasung Teknopal da Kuki Nupi sing rally chatkre XMN Biren nga mari lainaba audio tape case ki matangda CBI na thigat kadabani mulam songfai attack thigat tuna achumba wal fangan gadabani haiba demand tawduna ngasi Kangpukpi amasung Teknopal da Kuki Nupi Loop sing na mass rally ama chatkibaga loinena mari lainaba DC singi kuthangda Prime Minister da memorandum supisinkre Kuki Women Organization for Human Rights amasung Kuki Women Union General Headquarter na sinduna ngasi yamnaba Kuki Nupi sing sarug yaduna rally edu chatpaga loinena Prime Minister da memorandum pisinki Kuki Nupi loop sing asigi maikai dagi court ki miyeng makhada lariba XCMN Birenga mari lainaba audio tape case CVI da thigathan gadabani Malam songfai ate ki matang da NI na thigat kadabani thaudu aduda victim oiraba imung manung da ex gratia amadi rehabilitation ki thabak lokhat kadabani khudong thiningai oiba mafam singda central force masing hena deploy tawgadabani amadi Kuki jogi miyut singdaga political dialogue taunaba thaurang lokhat kadabani haiba demand sing asi tawduna Prime Minister da taksin ki Kuki Nupi loop ani asina sinduna chamanaba miyanggi khongchat amasu ngasi matam amatta da Teknopal district ta chatpaga loinena Deputy Commissioner ki kuthangda manaba demand sing asi Tangkhul amasung Kuki anigi marakta thokliba irang asi lamgi matangda yanadaba maramna laingangna thubada loisinba ngamdabani losidiko Ukhrul district ta Tangkhul amasung Kuki anigi marakta thokliba irang asi lamgi matangda yanadaba oiba maramna laingangna thubada loisinba ngamdabani haina Manipur laingaki Deputy Chief Minister losidiko na phongdoragli Wafam asi national ki pauche ama oriba Indian Express na Manipur gi hojik oriba fibam gi matangda loba akhanaba interview amada magna phongdokhibani lenga asina tungan ba furuf ki luchingma singa wari sanakhibagi matangda hangba wahang gi paukhumda Deputy Chief Minister Lose Dikon hai Kuki furuf ki oina di tungan ba furuf amasung community kaya leibagi mahuta makhoi singa dugi saktamda khenaba kaya lei loinena makhoi gi aningba pambasu amata manade maram aduna karigumba matamda apunbagi oiba dialogue ama pangthoknaba honabada arubo ehli anoba lenga ama semloba matungda Jomi gi kangbu amaga wari sanaba leikre wari sanaba adugi experience matung ina makhoi sing adu irang amadi muknaba pamde Tangdulaita bamongda santainaba pami haibasi khangba ngami loinena atopa kangbu singasu wari sanaduna santainaba purakpa yabagi oithokpa lei haina mahangna phongdokhi Ukhrul district ta hojik oiriba phibamgi matangda hangba wahangi paukhumda Deputy Chief Minister Lose Dikho na haikibada Ukhrul district ki irang asi maru oina lamgi chayenaba kaya leibadagi thorakpani hariba lamgi chayenaba amasung yanadaba kaya asi matam kuinadagi leirakpa maramna lengangna so athubada loisinba ngamdabani adumangpu district asigi miyam hingsagi thokdoksing amata pamdre Manipur da Naga sing na maitei amasung Kukiga matam kayagi mamangdagi muknaraga lakpagi wari lei Adubo hojikti Naga sing irang pamde maitei amasung Kuki anigi marakta thokliba irang asidasu Naga sing neutral oina leiri adubo ikhang khanghaudana litanda lamgi matangda thorakiba chayetnabagi wahau asina irang asi chawthoraktuna atopa area kharadasu sandurakli orekliba phibam asi tamna nemtharakani haibagi thajaba lei haina Deputy Chief Minister Lose Dikho na phongdokhi Apunba community ama lingduna drug free amasung masamahu faba samas ama thamnaba honaminarasi Nemcha Kipgen Kangpukpi district laiba Chandamari khulgi humputaraga manga suba anniversary celebration saruk yarduna Deputy Chief Minister Nemcha Kipgen apunba community ama lingduna drug free amasung masamahu faba samas ama thamnaba honaminasi haina phongdokre Chandamari Village Authority na seduna ngarang pangthokiba khul asigi Platinum Jubilee Celebration 1951-2026 asina khul asigi lisang sina amata oina amasung saukatharangi thabaksingda mayong yari haibadu mayek sengna uthogli thoram asigi chief guest oina saruk yaraduna Deputy Chief Minister Nemcha Kipgen na khul asigi Jubilee monolith ki maikhum hangdokhi bagal loinina balancing pai handuna thoram madu hogdokhi loinina Thangkholen Kipgen Chief of Kogen nasu foundation stone gi maikhum hangdokhi aduga Referent J. Lukim structure sing dedicate tauki khula asina chahi humputaraga manga surakpagi khudam oina culture gi matungina village chief sing aloreba sing amasung church leader sing na traditional daibi humputaraga manga rak yaiki thoram aduga mari leinana wangang laduna Deputy Chief Minister Nemcha Kipgen phongdokhibada local institution sing village chief sing nupi group sing amasung ahal singi body sing na punna thoraktuna samasa sida Thogliba drug ki problem sing asi thengnaminanaba matam yori haiki mahangna makha tana hai Chandamari khulgi khunja singna khul asi bungak senuna matam sangna ariba khul ama oina thamba ngamliba sida thagatpa phongdokli mahangna hai government tagi drug ki mayokta nanthengna thadokpa chumloi khunja sing puna saruk yaduna drug ki mayokta responsibility
vigilance awareness amasung social responsibility single loinena thengnamina darkar oire haiki drug free society ama ohenba haibasi tungi hawraliba nahasingi damakta yamna darkar oiba maram asina Jubilee year sidagi hauduna khunja pumna magna drug ki mayakta puna leminasi haiki tharam asigi atopa session amada kulasigi church hall da pastor Nunglet Khongsaina Chandamari Khulgi history amasung achievement sing yauba souvenir ama phongki Chandamari Village Authority na kulasida lariba primary school amasung upgrade tawngabagi dama infrastructure sing ningthina thambina ba amasung community hall ama sabina ba memorandum amasu deputy chief minister Nemcha Kipgen da pisinki Tronglawi thaudokta chenabasing soidina phagani chenfam leite lamdamsida development purakpa haibasi santi natana option leite CM lamdamsida tangdu leitaba fibam purakna balainga asina thabak paikhatpa hurakpada Tronglawida angang ani leikidaba thaudo adu yamna nungaitaba amani thaudo asida chenaribasing adu soidina phagani chenfam leite chawkha thaurangi thabak sing paikhatpa haibasi santi natana atopa pambai amata leite haina ngasi langthabal AC gi manung chana leiriba Naurem Leikai community hall sangabagi thoramda chief guest oikiba chief minister Yumnam Khemchana phongdokre Magna Makhatana haikibada lamdam asida ing chikpa purakpa haibasi khunda minariba kanglup sing wari sanaraga awara pasing menkhatnaraga amasung thajanadaba leiribasing adu thajanaba laklaba khaktada oigadabani madu khaktada ekhoi masel gi marakta nungsinana leiba ngamgadoribani haibagi wakhalonda Jiribam da khongchat pangthoktuna mafam aduda leiriba community kaya gi mioi sing punna unaduna wari sanaduna chaklen ama punna chaminaduna makhoi sing adu mayumda hanjenduna nungsina leimina hori adubu jiribam khongchat adugi hek nungan baga Tronglawbida angang ani lekhidabagi thawong adu yamna laibak thibani thawdo adu lamdam asida leiminariba singi marakta nungsi chanaba puraknaba wari sanaba horakpada irang asi makha tana thowaningba irang leiraga sel taningba irang leiraga nungaiba pamba lenga asibu leheningdaba kangmuna soidina oigani nungaitaba thawdo amagi protest tawbada ima singna numidang na maira pairaga chaliba aduna mayek singna taklibani adubu ima sing adugi tung inaraga lakpa kangbu kharana police ta nungna thajinba amadi nauri kapsinbana chingba kaya tawbadagi police ki maikai degisu tear gas kaptaba yadabani na kaptuna makhoi batan khaibani adubu ma ki maikai degidi yari bangkai tear gas kaptana ba police ta khangan balai Ukrula mioi ani leikidaba thawdo adugi matangna mioi lising anirom henbana candlelight vigil pangthokpagi thawdo aduda santi oiba mongda pangthokliba adu yengbada adumak thamoi soi adubu nungaitaba thawdo ama utnaba honabada balance onthokpadi nungaite haiki amaromda mahaki kendra oiriba singsamai oinadi lambi thong semningai amata leitre singsamai kendra asiga thangnariba langthabal kendra gi oina lambi thong sembagi matangda miyamna chingnaba pokpiganu thabak suba yabagi matam hek phangbaga athubada semba horagani haiki thauram aduga mari leinana chief minister na Miyamga loinana pangthokiba inspection amada haikibada government gi maikaidagi gumthong khuding sarkar gi oina paikhaliba scheme singi khudong chaba sing infrastructure essential service sing yauna kendra si mapungphana chawkhanaba sarkar gi maikaidagi chapchaba thajaba thamli langthabal kendra si mapungphana chawkhanaba honabada lengakna henba mi eng thamgani kendra si da paikhaliba project sing asi mafam asigi miyam asigi gaifanaba amasung chawkha thoranga mari leinanani maram aduna sarkarna paikhaliba thabak thoram sing asida miyamna mapung phaba cooperation pibiu haiki ngasigi thoram aduda deputy chief minister Losi Dikho amasung kendra sigi MLA Karam Samsu sarukyaki engangna mana pifam thoi haumi Moirang lamkhaida huranduna purakiba harvek chatruk adubu fakiba maira paibi ima sing amasung youth sing adu Manipur lengangna maru oina agriculture department na akhanaba mana piduna ikai khumnaba utpigadabani haina haumi youth friend na thadorokpa cherol amana hairi cherol aduna makhatana hairibana Bihar dagi Moirang fawba sanglaba kilometer 1430 asida leiriba security checkpoint chamagi mathakta karamna gari asina lalakhibano aduga amuk Maudagi Moirang fawba kilometer chamagi yangkai asida leiriba Manipur police ke checkpoint mayam asi karamna lalakhibano adubu gari adubu thawrakhiba amasung maduda yawrakhiba sing adu ILP pass pairakpra har huranduna purakhiba matamda sijinnaba che changsing yauna self pijaraga lalakhibra haibadu puthoktuna miyamda khanganpham thoi Kwakcha bazar da address oiba unauthorized dealer Agritech solution na Bihar dagi Crop Coin Technology Private Limited tigi huranduna purakhiba harsing asi kadaida sijinnanabano masi Churachandpur romda puraga popi thanaba yongadoribra fanaba pot ki mamal lupa lakh 6 rom asina Kuki singda yonbada lupa lakh 3.5 hena phangbagi damak purakhibra haibadu thigatpham thoi masibu farubagi police na pukning thogatpagi mahut faduna mara siragadi matungda karamna miyamna mateng pangani thawong asi government ki home department mateng pangbani haina logani hari Mizoram da akanba nongri nungsit amasung landslide yum 37 amangata thokle lambi faunadre
ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯗꯤꯁꯇ꯭ꯔꯤꯛ 4ꯗ ꯌꯨꯝ 68 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯟꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯗꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ 4 ꯑꯃꯅ ꯂꯧꯕ ꯌꯥꯗꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ꯫ ꯄꯕ꯭ꯂꯤꯛ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯀꯌꯥꯁꯨ ꯆꯥꯎꯅ ꯑꯀꯥꯏ-ꯑꯇꯣꯏ ꯅꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ 2, ꯆꯔꯆꯀꯤ ꯋꯥꯜ 2, ꯍꯦꯜꯊ ꯁꯕ ꯁꯦꯛꯇꯔ 2 ꯑꯃꯁꯨꯡ ꯑꯪꯒꯟꯋꯥꯗꯤ ꯁꯦꯛꯇꯔ 1 ꯌꯥꯎꯔꯤ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯄꯥꯛ ꯁꯟꯅ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯗ ꯃꯤꯖꯣꯔꯥꯝꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯑꯥꯏꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯗ ꯌꯨꯝ 38 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ꯫ ꯁꯥꯎꯗꯔꯟ ꯃꯤꯖꯣꯔꯥꯝꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯌꯨꯝ 38 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯆꯔꯆ, ꯍꯦꯜꯊ ꯁꯕ ꯁꯦꯛꯇꯔ, ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔ, ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯁꯤꯌꯥꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇꯅ ꯌꯨꯝ 3 ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ 1 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ꯫ ꯑꯁꯥꯝꯒ ꯂꯣꯟꯅꯔꯤꯕ ꯀꯣꯂꯥꯁꯤꯕ ꯗꯤꯁꯇ꯭ꯔꯤꯛꯇꯅ ꯌꯨꯝ 4 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯄꯥꯎ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯏꯖꯣꯜ, ꯀꯣꯂꯥꯁꯤꯕ, ꯂꯨꯡꯂꯩ ꯑꯃꯁꯨꯡ ꯃꯃꯤꯠ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯍꯧꯖꯤꯛꯁꯨ ꯊꯣꯡ ꯍꯥꯡꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯥꯏꯖꯣꯜꯗ mm 57.8, ꯃꯃꯤꯠꯇ 47.5 mm, ꯈꯥꯎꯖꯥꯎꯜꯗ 35.5 mm ꯑꯃꯁꯨꯡ ꯁꯕꯁꯤꯕꯇ 34.5 mm ꯌꯧꯅ ꯅꯣꯡ ꯇꯥꯈꯤ꯫ IMDꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯇꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯣꯡ ꯆꯨꯕꯒꯤ ꯐꯤꯚꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯁ꯭ꯀꯨꯜ ꯊꯣꯡ ꯂꯣꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯝꯕꯤ ꯐꯥꯎꯅꯗꯕ ꯀꯌꯥꯁꯨ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ OPM KG 51 ꯐꯥꯔꯦ꯫ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯒꯤ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯩꯉꯥꯡꯄꯣꯛꯄꯤ ꯚꯤꯂꯦꯖꯇꯒꯤ OPM KG 51 ꯐꯥꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯊꯥ ꯑꯁꯤꯒꯤ 18ꯗ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯂꯩꯉꯥꯡꯄꯣꯛꯄꯤ ꯚꯤꯂꯦꯖꯇ ꯑꯆꯠ-ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ ꯂꯥꯛꯄꯗꯒꯤ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ OPM KG 51 ꯑꯗꯨ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ OPMꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯐꯥꯕ ꯉꯝꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯄꯟꯖꯥꯕꯀꯤ ꯃꯥꯔꯤ ꯎꯗꯣꯛꯇꯒꯤ ꯁꯨꯈꯕꯤꯟꯗꯔ 30, ꯒꯣꯗꯤꯌꯥꯟ ꯄꯨꯔꯋꯥꯠꯀꯤ ꯁꯟꯗꯤꯞ ꯁꯤꯡ ꯇꯤꯜꯅꯣ 49ꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯣꯕꯥꯏꯜ 3ꯁꯨ ꯐꯪꯕ ꯉꯝꯈꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯥꯔꯇꯨꯟ ꯕꯣꯛꯁ 2ꯗ ꯍꯥꯞꯂꯒ ꯄꯨꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯅ ꯑꯣꯔꯦꯟꯖ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯅ ꯑꯣꯔꯦꯟꯖ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ IMDꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯉꯁꯤ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ꯫ ꯁꯦꯟꯇꯔ ꯑꯁꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜꯅ ꯍꯥꯏ ꯃꯐꯝ ꯈꯔꯗꯗꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 30ꯗꯒꯤ 90 ꯐꯥꯎꯕ ꯌꯥꯡꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯒꯅꯤ꯫ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 5ꯅꯤꯗꯁꯨ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ, ꯑꯁꯥꯝ, ꯅꯥꯒꯥꯂꯦꯟꯗ, ꯃꯤꯖꯣꯔꯥꯝ, ꯃꯦꯘꯥꯂꯌꯥ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯁꯤꯛꯀꯤꯝꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, ꯄꯟꯖꯥꯕ, ꯆꯥꯟꯗꯤꯒꯔ, ꯍꯔꯤꯌꯥꯅꯥ, ꯗꯦꯜꯂꯤ, ꯎꯠꯇꯔꯈꯟꯗ, ꯕꯤꯍꯥꯔ ꯑꯃꯁꯨꯡ ꯓꯥꯔꯈꯟꯗ ꯉꯁꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯖꯔꯃꯟꯒꯤ ꯂꯝꯀꯣꯏꯕ ꯑꯃ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯈ꯭ꯔꯦ꯫ ꯏꯖꯤꯞꯇ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯏꯕ ꯆꯠꯈꯤꯕ ꯖꯔꯃꯟ ꯃꯆꯥ ꯑꯃ ꯂꯤꯟꯅ ꯆꯤꯛꯄꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯖꯔꯃꯟ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 59 ꯁꯨꯔꯕ ꯖꯔꯃꯟ ꯃꯆꯥ ꯑꯗꯨꯅ ꯏꯖꯤꯞꯇ ꯂꯩꯕ ꯍꯨꯔꯒꯥꯗꯥ ꯍꯣꯇꯦꯜꯗ ꯂꯤꯟꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯉꯩꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯈꯥꯔꯧ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯕ ꯂꯤꯟ ꯑꯅꯤꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯁꯤꯡꯒꯤ ꯃꯉꯛꯇ ꯌꯥꯟꯁꯤꯟꯈꯤ ꯍꯥꯏꯅꯁꯨ ꯖꯔꯃꯟ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯤꯟ ꯑꯃꯅ ꯈꯪꯍꯧꯗꯅ ꯂꯝꯀꯣꯏꯕ ꯑꯗꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯡꯗ ꯆꯤꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯋꯥꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯨ ꯆꯦꯟꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯐꯪꯈꯤ ꯑꯃꯁꯨꯡ ꯇꯨꯡꯗ ꯃꯍꯥꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯔꯤꯇꯥꯔꯟ ꯑꯃꯗꯤ ꯁꯥꯏꯀꯜꯗ ꯁꯥꯔꯝꯕ ꯕꯪꯀꯔ 12 ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯥꯎꯕꯣꯝ ꯚꯤꯂꯦꯖꯇꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯤꯇꯥꯟꯒꯤ ꯃꯐꯝ ꯈꯔꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯔꯝꯕ ꯕꯪꯀꯔ 13 ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯇꯤꯡꯄꯤꯕꯨꯡ ꯚꯤꯂꯦꯖꯇ ꯁꯥꯔꯝꯕ ꯕꯪꯀꯔ 1, ꯂꯨꯡꯇꯔ ꯍꯤꯜꯁꯇ ꯁꯥꯔꯝꯕ ꯕꯪꯀꯔ 3 ꯑꯃꯗꯤ ꯂꯦꯐꯂꯦꯟ ꯚꯤꯂꯦꯖꯇ ꯁꯥꯔꯝꯕ ꯕꯪꯀꯔ 1 ꯄꯨꯟꯅ ꯕꯪꯀꯔ 5ꯁꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯥꯎꯕꯣꯝ ꯚꯤꯂꯦꯖꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯈꯔ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ AK-47 ꯔꯥꯏꯐꯜ 1, ꯁꯤꯡꯒꯜ ꯕꯦꯔꯦꯜ 3 ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ ꯄꯤꯁꯇꯣꯜ 1, ꯄꯝꯄꯤ 1, 35mm ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 2 ꯑꯃꯗꯤ 81mm ꯃꯣꯔꯇꯥꯔ ꯕꯣꯝ 1ꯅꯤ ꯍꯥꯏꯔꯤ꯫ NDA ꯒꯚꯔꯟꯃꯦꯟꯠꯅ ꯕꯤꯜ 3 ꯍꯥꯊꯨ-ꯍꯥꯊꯨꯅ ꯄꯨꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤ ꯍꯥꯟꯅ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯏꯕꯣꯕꯤ꯫ ꯁꯦꯟꯇꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ NDA ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯋꯨꯃꯦꯟ ꯔꯤꯖꯔꯚꯦꯁꯟ, ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ
reorganize tawbagi bill ase hojik puthoktringaida manipurda hojik leiriba tangdu leitadaba fibam ase hana hanjilhanbiu haina ngasi congress bhavan da pangthokiba pawgi mifam amada MPCC gi president su oiriba former CM o ibobina phongdokre Magna Makatana haikibada irang na maram oiriga hojik ase miyoi kaya ama mayumda hanjinba yadaduna mapi tana wana relief camp ta khangduna leiribani hairiba miyam ase hana mayum maikaida hanjilhanduna ne tana lehanaba honabiu Manipur asi karamba matamda santi lakadage haibasi mipum khudingmana hangnariba wafamni irang asina maram oiraga state asige hojik leiriba semilon da chauna akaiba piribani khwaidagi hena mari oiribadi irang asina maram oiraga maheroi sing asi haukiba chehi ani hungi matam asida larik tamba phangdana awaba kaya mayoknaduna laklibani Amarom da yengluragadi semilon gi fibam adudi kharabu fari maheroi sing larik laisu matam chana tamhogdabagi putha uriba sing asi karamna fugat kadawribano haibasini haina phongdokhi Amarom da handak pangthokiba parliament ki session adu loiraba matung ikan kanadana NDA gi government asina April 13 tagina 19 phawba numi humni gi oiba special session nama kauduna women reservation delimitation state union territory reorganize tawbagi bill ahum puthokibadu makhoi soiduna maithigani haiba khangi bill ahum adu pass tawna bahonabada constitution amend tawgadabani NDA gi maikaidagi bill ahum adu puthorakpada maithiba taraga su makhoi gi maikaidagi di bill asi NDA government na pass tawna bahonarabasu opposition congress amasung masiga chaminariba kangbuna yetpadagi yadabani haigadoribani aduga pass tawba taraga na makhoi na honabadagi pass tawbani haigadoribani adubu hojik west bengal amasung tamil nadu gi assembly election pending leiringaida matau karamna NDA government na bill ahum adu hatu na puthorakibano Expert singi matung ina election maya asida makhoi na tawriba adu model code of conduct ta attack tawbani haibasu yawi adubu NDA gi maikaidagi sakti pairaga loire ataidi makhoi karimata khangde haibani Women reservation gi matang asi hana na parliament ta pass tawkhrabani adubu masi thabak oina pangthokna bahonabada chahi 9 sangnaba yai bill asi thabak ta onthokna bahonabada hana session census amasung delimitation mathau tai madu loirba matung da honagadabani NDA government gi maikaidagi di hariba processing asi amata chathadringaida hojik parliament ki seat chamanga gani fuga humdoi leiribasi chanipan gi yangkhai da hengit kadabani haibasini adubu hojik delimitation pangthok tri nauna pangthok kadawriba census asida missing khara di hengat kani adubu kaya yamna hengat kadabano haibadi khangmangamdri masi khangdana hekta women reservation bill pass tawna bahona ba haibasi chumde hojik leiriba parliament ki seat masing asida nupi gi oina chada kunthra ga humdoi nupi gi oina reservation tawsi hairabadi congress na etpa mata laite maduda support tawgani leikidraba prime minister Rajiv Gandhi na women reservation gi matang asi yamna kana honaram khibani hairi